NINGTAM LAANDA THAWAI KATHOKHRABA PUMNAMAKKI MAPHAMDA EKAI KHUMNABA UTTUNA NGASI People's Revolutionary Party of Kangleipak Progressive ki 35 Suba Progressive Day ki Thouram Pangthokhre Thouram aduga mari leina Kripa Progressive ki Chairman Longzam Paliba Mna Khudek pi na thadorakpa chirol amada wafam kaya fongdorakli madudi chakhotlaba sanalaipak manipur oinagi lenga klolga mari leinaba chatna pathap amata Indiana Manipurda Sinarakidri Manipur ki sports and culture powerhouse ni hairiba harau halaga lebak amagi sembat sagatpegi mapung oiba political and economic power di lehande India gi pandamdi Manipuri singi maraktagi mahai haiba nat ki jagoi isai amasung sanabada hai singlaba singbu Indianization gi organizer amadi absorber ohanaba thorang tobani Manipur gi oinadi Indian constitution asi yamna mitang mikhai nai haina thami mitop refugee singbu scheduled tribe ki manung chalhandaga akhanaba hakpiduna maning tongna laigi macha masudona lehenba ngamli yelhomi furup singbu tanthokpa ngamnaba refugee singda chingjau chingsang kaya sinathokli matam amada European singna America da nungai yai phaba punchirol da hingjanabagi hizau tonglaga laknaki Makoi singduna US ki Statue of Liberty uraga Promised Land haibadu yauri haina harau manduna mapita ki adubu yumlo nariba lebak singdagi nongna jensen lakliba chinkuki ni haijaba singnadi maitei purupu hinghaliba puwa kai nampuda kunda seladuna tayonaba mawongda the Old Testament da yawba Promised Land adu ohanaba thorang phongna horaklei tasengbadi makoi singi ekhoina puwari kidnap tawba kanguni Manipur lamgaigi sada maudrada kulai paiba mitop refugee makoina lengak ni haina phongna landarakpa ngamhalibesigi maram kopna nainasi UK haidiba leibak si mapung phana kwanggo singi network na lengak pani kwanggo saibadi masana maning tongna rule semba wayel piduna thabak laksinba ngambagi mapangal leijaba quasi autonomous non governmental organization haibani makoigi senthang su government pibani Europe ki atoba city sing dasu mitop sing jabul kunda handuna maraipak macha phawba changhanba yadaba no-go areas or no-go zone gi mafam yamna thami haidiba mafam singda criminal terrorist gang kaya su maning tongna leiba ngami India gi chatna pathapna Manipur dasu Congo amasung no-go area sengbatpa ngamhali masigi kudamdi tingi leibak hillland oizaduna leiraba Manipurda misinghu yamba maitei purupu phibam kayana chakhaiduna thamlaga ST kangbu khaktagini khaiduna amuksu hill area haina khaidoktuna thamliba sini Indiana lalhobai koibu thenganaba makoigi khuchabi purup oina jokuki singbu sembat luraga hojikti western country singi lai khuchang bigi makut oiramle haibasi khangabani leibak thugaiba ngamnanaba chatna pathap Pulauthok Prabadi Tangdu Leitaba Manipur ama oiba ngamkiroi miyamgi luchingba singnasu sokchi lagliba asida wakhan thadaduna punna thengaminasi miyamgi maraktagi CSO sing punsinau hainariba kupna nainasi tasengbadi ngamkhai kaiba yaroi tokhaiba lengakpi ba yaroi haiba wafam asi CSO makhoi masel chap manai masemakna miyam lising thoktuna miyamgi hauda saruk yaba ngamhalibani iraipak thugai hanba yade makhalabadi wangang bada maihogaba Punsilu haiba singdu nakoi punsin jabasu ekoi gi pandam phangri phawba changsilu haina sangsin biu matang sadana punsilu haibasi miya maru oibe isudagi thaidokpani masi yeknabada khudong chaba piba useful idiot sembat po oina thokani phibam soklaba khunai asi kalhongnabagi mapung oina chinjak mipan tangba hanhanba senate ki yumpham thungathanba thabakaya pakhatchari masida Sentungi phibam khara phaba imung sing longri sinmi amasung masel oiriba police sing nasu nakoinana oirasu tengbang binaba miyam thamjari India da thazaba thamliba phawba ising hazilaba hi ahoba amagumna irak tuna laikini haina cheroles na makha tarakli